Sainik School Imphal ki Nauna Saba Bikram Batra Auditorium mamang asi Manipur ki Governor Anusuya Uike na sangakray. Saksam India ki Center ama Manipur da leirabadi organization asina puthokpa assistive device singi matengna lamdam asigi mid uba ki pangal leitraba singda achauba mateng oirgani haina Handicap Development Foundation ki chairman Dr. Sapam Jasovantana phondurakli. Amadi Manipur ki apunba ki saktam ngaknabagi dambag miyam amasung lamdam asigi CSO singa leptana khongchang changsin ki gani haina Chongak Lairembi Masaikol Semgat Sagat Nupi Lub Kanglaipa ki President White Kambalini na phondurakli.